ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯚꯤꯂꯦꯖꯀꯤ ꯗꯣꯀꯨꯃꯦꯟ ꯄꯤꯈꯠꯂꯛꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯪ ꯁꯣꯛ 1964 ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯅꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯃꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯗꯣꯀꯨꯃꯦꯟ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯈꯠꯂꯛꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ KCAMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯃꯦꯘꯥꯂꯌꯥꯒꯤ ꯅꯣꯡꯗ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯦꯘꯥꯂꯌꯥꯒꯤ ꯁꯥꯎꯊ ꯒꯥꯔꯣ ꯍꯤꯜꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯅꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯏꯃꯨꯡ ꯑꯃꯒꯤ 9 ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯒꯁꯨꯋꯥꯄꯥꯔꯥ ꯔꯤꯖꯟꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯁꯥꯝꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯗ ꯂꯩꯈꯤꯗꯕ ꯁꯨꯕꯥꯁꯀꯤ ꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯗꯨꯗꯤ ꯄꯥꯡꯒꯩꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯔꯝꯃꯕꯗꯤ ꯁꯤꯔꯝꯂꯣꯏ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯖꯦꯂꯥꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯒꯤ ꯑꯄꯣꯛꯄꯅ ꯐꯣꯡꯗꯣꯔꯛꯂꯤ ꯗꯦꯠ 1-2ꯗꯒꯤ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯔꯝꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯀꯨꯀꯤ ꯑꯅꯤ ꯕꯝꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯃꯩꯇꯩ ꯈꯨꯜꯔꯣꯝꯗ ꯆꯠꯂꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯅ ꯐꯥꯔꯒ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯌꯥꯔꯤꯄꯣꯛ ꯄꯤꯆꯤꯗ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯊꯝꯃꯝꯕ ꯔꯣꯃꯥꯔꯤꯌꯣ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ ULFꯅ ꯆꯩꯔꯥꯛ ꯄꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯑꯪꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯒꯦꯠ ꯅꯍꯧꯅꯅ ꯃꯃꯤꯡ ꯑꯃ ꯑꯣꯟꯊꯣꯛꯂꯝꯂꯦ ꯀꯨꯀꯤꯁꯤꯡꯒꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯑꯪꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠ ꯁꯥꯖꯤꯜꯂꯝꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯪꯒ꯭ꯔꯣꯖꯣꯃꯤ ꯋꯥꯔ ꯍꯥꯏꯅ ꯅꯍꯧꯅꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯂꯝꯂꯦ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯑꯣꯟꯊꯣꯛꯅꯤꯡꯕ ꯁꯦꯝꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯍꯤꯁꯇ꯭ꯔꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ